German Road amadi Tiger Road semgatnanaba India gi Presidenta Memorandum thakiba numit tarukni leibaga paukhum piraklaga thabak paikhatnanaba hotnaribasina takpadi Central Leingak asi Kuki gi Yaka Yenglaga Chatli Haibasi Efong Fongle haina imagi maira gi convener Sujata na fongdokre ngasi Manipur Press Club ta pangthokpa paugi bifam amada Sujata na makha taraduna Center Leingak asi Kuki gi makha da leire haiba atak afongnare Manipur gi National Highway hangdoktuna furup khudingmak athingba pidana chathanbinanaba wafam asi layoiraba demand ni Maitei furup asi santi pamba kanglup ni haibasi thadau inpi gi mihut taraga tarukna Imphal da laktuna mifam pangthokiba aduda mayek sengna utkrabani adubu center na choi chang onduna furup kanglup masel nungsinadana hotnabagi maongda Kuki kanglup na lambi pinanaba haibada irai laini yathoklaga National Highway hangdokpiu haibadana tasannadana leithokpasi ekhoibu usittabani lawi Manipur asi India gi saruk amani haibasi ningsinglaga chap manaba mityeng center na yenghaningi loinana miyam gi punsi aduki matik wanaraba tanfam asida president rule leiri haina MLA singna tumina leithokpa chumloi president rule asi loishinduna miyam gi leingak ama semlegi haina nongmata governor unadaba haibasi laibak tibani PR manungda center gi thodang Miyam Aikoina Kanglaga MLA Singna Kangsinadana Laitok Pigano Haina Sujatana Makatana Fongdoki. Ahoina sigi German gi road se sarkar lai matam da gi moi road ama seme se khoi myam da haijara lakpani kana ko bim da tabi gi de adu ta da na la e du ga mi ri ngasi daklaw na mu khadara isine ba ya de haiba mi du na sum hai ge to ge ba akoi gi apun ba pamba idea Manipur pamba mi sina sumaina to holaga di masi yamna farak ta bo rakani ngasi akoi gi party ne na double engine ne lai ri ba adu gi opposition sungai re oi ga da agenda da di mathong na pu thok ta wa ama ta ngang ba ngam de ba leader oi ba mu khoi myam da gi kholo on da ta de ba akoi gi president ichemba sarda ga si so tum haijari si di tawri ba khudi mak se sum yara ga lai se habra ba khoi se yara ta ba potu di defense khara to yu ha ba su lairi ba MLA da lai ba suspend da lai re khoi di na pyar tham ba si yam ngai ba gi punsi im da lai ba noi khoi si na kari ro ba noi na pam si na no ma ta moina lai ba si gi ram dam si gi da mak da ne haidana law ba khong ba kari yaw phage mi gi di jantra ma da dana pham nga mi du de atu su separate pi ona dana pham nga me ba mi di sei me am khang na thau to hara ga su noi no warawi chi ba ta di kamai hing mi da doi no ba khoi noi bu kamai no khoi respect tau doi no ba noi mi hut ne thagat kar ga su noi respect to holak tam se na sa na ne khango ba aduga center su hoi gi state na su national highway hangdo ga masida religion khudi mak chat pa ya ba gi masigi way na simbi ga dam ni